North Korea na Russia da artillery cell sing pide. Russia na Ukraine da Lounabada support taubo oina. North Korea na artillery cell kaya marum Russia da lona pidi haina. Ngahan United States na charge da Ukraine. North Korea na artillery cell pidi base Middle East natraga awang Africa ge laibak sing da pibagi mawong malhan na ba. Honari haina. US ki National Security Council ge spokesman John Kirby na haike. Nongsup laibak sing na Ukraine gi military da pangliba mateng kaya paladuna Kirby na North Korea gi supply asina lana sida ahong purakada balaite haina phongdokhe. Kirby na artillery cell masing amade karamba mawongda supply tawribano haibage akupa marul sing di phongdokhide. Ukraine amade Russia ani gi marakta grand deal gi yanakiba wafam mathang tha phauba soidana chanagani haiba wafam laite Kremlin. Mathangi thada loiragadaba Russia amadi Ukraine ani gi marakta leiriba grand deal ge yana warol ase makhata na sangdokadra haibage wafamda haujik phawbagi oina di Russia gi maikeda ge warep ama phawba lawdri haina ngarang Kremlin gi maikeda gi phongdorokre dil asi makhata na sangdoktringai ge mangoina na Russia na dil asi gi mapung phaba assessment adu hana yengba mathau tari haina Russia gi president Putin gi spokesman Dmitry Peskov na paumisinga unaba ma da phongdorokre Russia na Puthokhiba Ukraine ga mari Leinaba UNSC resolution gi bot Lounabada India Yaokhidre Ukraine ga mari Leinana UN Security Council UNSC da Russia na Puthokhiba topa resolution amage bot Lounabada amuksu India Yaokhidre Biological Weapons Convention BWUC violate tawduna US amasung Ukraine na salaibani haina Moscow na maral siriba Joint Bio Warfare Program gi matang di inquiry ama chathanaba tagsaliba resolution adubo yumsa kaisa numita bot launakhibada subna gi China na Russia bu saugatuna bot pk non permanent member tara mag bot launabaduda yaukhidabaga loinana US Britain amasung France ki negative bot sing aduna beto tawba yakhide yamdarbada bot mapan na saugathidabana maram oiduna resolution adu fail oikiba maram na beto gi wafam laikhidabane Indiana bot Lounabadu da yaudabagi maram khangaladuna Councilor Asokan Amarnath na BWC gi provision sing implement taunaba effective universal non-discriminatory waiba verification mechanism laite haike mahangna council da haike madude BWC gi mapangal hengadana ba masung masibu implement taunabagi damakta sigumba verification mechanism ama puthokpa mathau tai India asi biological khulai sing sizinaba saba chaithokpa masung paisinbada thamliba compensation da khuyek pinariba malemgi laibak chamaga marfuga marigi manungda mane masi security council amasung general assembly da Ukraine chenaba maruiba resolution ge bot Lounabada India na saruk yakhidaba taraga mathoi subane Amarnath na haiki madude BWC gi article 10 na laibak sing da peaceful oiba hiram sing gi damakta biological information materials nga masung equipment tauba sharing tauba loinana research ta saruk yanana bage right pide Indiana biological ga mari lainaba thabak thoram pumnamak peaceful oiba hiram singa mari lainai haina panbaga loinana dugumba activities singa do convention asida palliba tawpham thokpa sing khongauna bade oheloidabani haiba phirep asi sogali haina su mahakna makhata na phongdokhe amarom da Russia na siriba bio weapons program gi allegation sing US na reject tawkhe Russia na haidi bawapam adugi matangda US na haidi bade masigi cooperative biological threat direction program gi makhada subnagi Ukraine da Soviet Union na thamlamba material sing manghan tagana na bagi damakta mateng pangbane panba yabade Russia na biological khulai sing adu US ki funding amasung mateng ga loina na Ukraine gi laboratory sing da puthokli haina claim tawbaga loina na Moscow na Leinaba hukraba matungda fagat khivani haiba nakalani gi cooperation aduga mari Leinaba document kaya circulate tawkhe haukiba chayolda Moscow na allegation sing adubo sandokna palliba lamai chahum henba dossier ama circulate tawkhe US ki permanent representative Linda Thomas Greenfield na haiki madude Russia gi resolution adu semjin sajinba information puksel seng da wakhalon serana na thajaba made body asibu karisu leitana khanbagi wakhalon da yumpham oi Russia gi deputy representative Dmitry Polyansky na nongsuplom gi laibak singbo tha si loiba phawbugi manung da report piba yanaba inquiry ama chathanabagi proposal oppose tawduna loilam sandokpagi wakhalon utli haina maral sikhe aroibada tabiriba pumnamakpu thagachare